Arkasban Imphal Nayani Devi na pau pajari ahan badamaru oiba pau National Highway 37 Imphal Jiribam Lambigi kilometer kuntrahanipal ungri saruk lupa koti jama sumna mari hena changna double lane da ontokpa kendra ni yare phegok tana jang selamba wakat khongjang sing ngasidagi matam khargi oina suspend tawkhre Nagaland amasung Meghalaya gi Mukhyamantri singna Armed Forces Special Powers Act afaspa lokthoknaba hairi amasung Pradhan Mantri Narendra Modi na ngasi Uttar Pradesh ki Gorakhpur da lupa koti lising tara rom changba achauba project ahum jati gi miyam da kathokani Laibak asina COVID vaccine dose ko ti chama yang khayong na kap na bahwa na ringai jerek asida anobo corona variant sing thorakle hairi basina amuka sunung nang ba pokhale phibam asida ikhoina tabiri ba miyamda hek yaba makhai athuba matamda vaccine dose huna kapthok pinaba amasung atopa miyo sing vaccine kapada mateng pangpina ba appeal tawjari Laitat asidagi ngak thoknaba chamba thawong ohum asi inbiu face mask upiu phutaruki social distancing thambiu maimit amadi khut cha chengna hamdokpiu COVID-19 ga mari leinaba pau singi damak national helpline number sing 011 23978046 amasung 1075 ta aduga Manipur gi helpline number na 0385 2411 amasung 1800 345 3818 ta phone tawbiu Haujik mapung oiba pau National Highway 37 Imphal Jiribam Lambigi kilometer chama kuntrama thoi dasmik ani nipan chino dagi chama humphuma pan dasmik manga tariat chino phawbugi saruk double lane da onthok tuna pak thokba kendra gi road transport and highways mantralai na yare machigi damak lupa koti changma supna mari lak humphuda taruki senpham sanction tawkhre kendra gi road transport and highways mantri Nitin Gadkari na social media da thagat pagwarul amada hairi balambigi saruk as engineering procurement and construction mode ki makhada package 6 ki saruk ama oina paikat kani Kendra lan laurak liba khongthang asida Manipur gi Mukhyamantri Nongthombam Birena road transport amasung highways mantri Nitin Gadkari bu Manipur da lambi gi infrastructure sakwat anbada leptana mateng pangbi bagi damak thagat khi Mukhyamantri na hai Pradhan Mantri Narendra Modi gi luching makhada Manipur asi infrastructure sakwat bagi anoba itihas ama thamle Federation of Government College Teachers Association Phegok Tana Changchil Lamba Wakat Khongjang Sing ngasidagi matam khargi oina suspend tawkhre Serol amada Federation asina hai tare suba UGC pay slip pinaba AG office na yare hairakpadegi khongjang asi matam khargi oina handokpani college oja sing UGC gi tare suba pe Manipur da chan a hanabadabi taksinduna haukhiban November 18 dagi amuba base thetuna wakat khongjang changsilakpani Manipur da COVID-19 ngak thokna ba vaccine ka ba ki thabak leptana kana chathari ngasi ayu pung tara phawada sarkar gi website kowin dagi phangba report ki matung ina raija asida COVID vaccine dose lak kunni thoi lising ama changma khumphudha manga kap khre machigi manungda ahan ba dose da lak tarani thoi lising mar phudani thoi chatret mar phudama thoi amasung ani suba dose da lak mapan lising ni pan chatret mar phumari yauri ngasi gi oina dose kuntra taru kap khre punna mafam chama mar Tareta vaccine kapli amarom da Bharat Pumbagi oina ngasi ayuk phawbada punna vaccine dose koti chama kunipan lak marphu lising marphu draw doi chama supna amakap khre masigi manungda ahan ba dose da koti marphu lak ni phum doi lising tara taru khare henba amasung ani suba dose da koti ni phuni pan lak kuntra tare lising humphuda tare henba yauri Narcotic Cell Imphal Eski Team Anina Ngarang Midang Wairamda Kairau Langdumda Achat Awok Sing Check Tawbada 9 Khaw Amagi Manung da Yawba Sapon Kep ni Phumanga da Lotuna Puramba Heroin Powder Gram Samri Marphumanga Phare Check Tawringa da Miyo Yamachingna Ningai Oiba Mong da Lakpadagi Khamlubada Khaw Adu Hundok Lamlaga Chen Kibani Hairi Phara Poching Adu Irilbung Police Station da Sinaduna Kes Hamal Khat Kre
Manipurda haukiba numit humni romdagi nong leptan chubadagi miyamgi mahusagi punchida chauna akaiba thokle akutpa maphamsing ising tungchinduna miyamgi chathok chachinda apanba thokle nong leptan chuba asina maram oiduna ingbagi jang sui hengatle kaithel amasung lambi singda mi thokpagi jang hanthare tabiriba pawasi kasbani Imphaldagini Nagaland की मुख्यमंत्री नेफ्यू रियोना केंद्र सरकार दा राज्य अदुदगी आर्म फोर्सेस स्पेशल पावर्स एक अफस्पा लोकथोकनबा तक्सिनख्रे थासी की मरी अमसुंग मंगादा मोहन जिला दा सिक्योरिटी फोर्स न नोंमै कापदा लेखिद्रबा इजम तारा मरी की अरोइबा मथौं मंगम पांगथोकपगी थौरम यावा लाकपदा महाकना वाफम असि पाउमिसिंग द फोंगदोखिबनी अफस्पा असि ड्राकोनियन लोनी हाइरदुना महाकना हाई भारत असि मालेंगी ख्वाइदगी चावबा गणतंत्र चटपा लेबाकनी aduna ain asi lukthokadabani mahangna hai afaspa leibak asigi saktamda amakba lehele Sri Riona hai naga miyamna matam punamakta apaspa ki mayukta lei chahi asigi junda kendra gi griha mantraloina Nagalanda apaspa asi December 19 phauba sangdokhibani amaromda Meghalaya gi mukhyamantri Konat ke sangmana chu ngarang apaspa lukthokadabani haikre mahangna hai Nagaland gi otingda nongmai kapagi thogdokta punchi kaya mangkiba aduna mahakbu thamoi sokna nungaitaba pokhalle National People's Party gi president chu oiriba Sri Sangmana hai hokhiba jahi kaya dagi leirakliba apaspa asigi kanaba phangdre hena tangdu laita daba phibam thokhalle Pradhanmantri Narendra Modi ngasi Uttar Pradesh ki Gorakhpur da chatkadauri mahakna lupa koti lising tara rom changba maruoiba choba project ahum jati gi miyam da kathokani Pradhanmantri na fertilizer plant AIMS amasung Indian Council of Medical Research ki nauna saba regional center gi building ama sangagani Twitter da mathang tagat pagwarol singda Pradhanmantri na hai December 3 asi Uttar Pradesh ki akhanna na Purbanchal gi chaukhatpagi itihas ta akhanna banumit ama oiragani mahangna hai sahi kunthrai hena thingjinduna thamluraba Gorakhpur fertilizer plant amuk hingat halagani haibasida mahangna nungaiba poi Sri Modi na plant asibu urea harputhokpada Atmanirbhar Bharat oihanabagi lambida maruoiba plant ama oiragani Pradhanmantri na hai mahakna Gorakhpur gi AIMS jati gi miyam da kathoklagani masina rajya dugi haksel gi infrastructure hena phagat halagani Sri Modi na hai mahakna ICMR gi regional center gi anoba building su sangagani center asina acute encephalitis syndrome dagi miyam bukan bada achoba thodang logduna lakli fertilizer plant amasung AIMS sanaba Pradhanmantri Narendra Modi na ingkumjali singani taratarukta jataw hunkhibani animak chahi mangagi manungja saba loire project sing asina lamdam aduda awonba puraklagani haina miyamna satauri New Delhi dangarang pangthokhiba Bharat amasung Russia gi kunmathoi suba chahi gi miphamda Pradhanmantri Narendra Modi amasung Russia gi Rashtrapati Vladimir Putin na COVID laitat matungda oirakliba malem gi selthungi phibam amasung Afghanistan gi phibam yauna lamdam asigi amadi malem gi oirakliba wafam kaya khanakhre mipham adu hogdokpada wangangbada Pradhanmantri Narendra Modi na hai COVID laitat na singnarapha kaya leirabasu Bharat amasung Russia gi marida ahongba mata leite amasung leibak ani gi marakta akhanaba lamda punna thabak tawminabasu engalakli mahangna hai COVID laichat thengnabada su leibak ani gi marakta singthaningai oina tengbangnari vaccine gi changyeng tawba amasung puthokba minungsigi oiba tengbang pinaba natraga nagari sing amadagi amada thindokpada singthaningai oina tengbangna-khi Russia gi Rashtrapati Vladimir Putin na hai mahaki leibak na Bharat pu achoba sakti marum mapang oiba leibak amasung matam sangna khangnaраklaba marum mapang ama oina lowi mahakna hai leibak ani gi mari hena phagalakli amasung tungda so hena phagalakani haina mahakna asatawi Sri Putin atenba sarkar gi oiba Bharat ki khongchata ngarang midang waram New Delhi da thunglabani mahakna awang bathaki mi hutkangbu ama loina rakhi Loisilakpada COVID-19 dagi ngak thoknaba vaccine kapthokpa face mask supa phutaruk lanan alaiba khuchama di mai mitaru tanana thamba haiba achamba thong sing asingang achatpinaba amuk anan singjari aroibada maruiba pau amu ana National Highway 37 Imphal jiribam lambi ki kilometer 19 ongi saruk lupa koti chama sumna mari hena changna double lane da onthokpa kendra na yare
फेगोक ताना चंगचिलंबा वाकट खोंजंगसिंग असिदगी मतम खरगी ओइना सस्पेंड तौखरे नागालैंड अमसुंग मेघालय की मुख्यमंत्री सिंह आर्म फोर्सेस स्पेशल पावर्स एक अपस्पा लोकथोकनबा हाइरी अमसुंग प्रधानमंत्री नरेंद्र मोदी नंगासी उत्तर प्रदेश की गोरखपुर लुपा कोटी 10,000 रोम चंगबा अचौबा प्रोजेक्ट अहुम जाति की मियाम द कथोकनी पाउलोइजरे।